Miembom ta changjarakke. Yes. Karam kan thoglaiba? Nahana tholakani next week ta hairaga tha amabu helamani ne. Ticket ka do kaurobane di. Aduda agi roommate tuna ne. Hantang na su loire. Thokibdagi pangna changkani ju thajatre. Aduna matam khar laikho. Koi ba chami ne kisi farewell party ka sin kisi. Lem na goodbye pina jena haibaduda ne. Aido no haiba su ngamdraba. Aina di hena thongning yu ponida. Khangzari. Ado karam kan thoglai no. Asi hojik tholopani. Yumdane posai thamamaga dress ka hongdebi chelai ni. Office timing obiduda office room da direct labani. Tana potharaga la asu yabasibo. Chakalamada loramani. Aisunya kem chadri. Kainom charose. Hoy. Na uning mandan ne kata labani. Kya di kuire chahi mari mamangda ubududagi adudagi hena udri. Ado nangbu kisu sadraba. Nayangsu kangmane yadra. Hana khara pi hojingna poketabu pu yar. Misa wakal nungai tradi hakjang su nungai ti duni. Chaning bagam ta phaude da ngan. Adu yadi. Chaba thapudine chang nai. Office ki tension mathakta nasado amuk tadi lakani. Nasagi ju kha khalo. Nangbu akhang am kandai ni. Wakal do khaga su chokthok. Haure do. Dr. Kaido mingi mamang da thetlabani na advice ka pithare eba. Fareda free da layeng bayarni. Masi di ba. Ado nang kainom chaning hai do choksla. Laose, nang lauga da bodo khalor laose. Poki da lauje ge ba. Pamulau. Angan ka ningsinggani ni. Kaidaw lai jano. Ma, nang pochay label weraga autotongaga adum chatlamo ko. Haima, nang nakadai da mula hudoi ba. As ay imanabi malae ba. Ayam da unaruge ba. Haima, kaino nang nangangi sibo. Yumda na angangi ba de ne na tabak mayamam lehodi. Ay kuira oy ba. Ay chatlugi ko. Manang fazana adum chatlamo ko. Ay kuira oy ba. Haima. Hai, kaino mana taw sibo. Masi ngang sidi. Kaya tarage. Kai sige. Ama hekta yaida. Coffee ini hana lorge ko. Coffee ini tang. Salai di ka mai torige. Khangdeda masu mai thok pa haiduni. Adu di office te dum chali ba natra. Chatli. Nishing. Khangbu khange he. Tapna ka ro yadra. Se phamo. Angan siyaramina. Tanu hoy masaga khangudre. Yam phajarmi ko tanu se. Hero mana sumaina harak pasidi harau ki tawi ko. Ado nang su daba kuire karam kan tholei no. Nasi tholok pani. Amuk changi dura. Thabak ti kamai tore. Changora. Thabak pudi rims to inu pure. Farine si deidi aikoi su adum punba phangani. Kai chatluba no nangbo. Aikoi ni ni ma kai sampata leibado. Aduda pot ama thinba chatlubani. Ado nang male changakpani ba. Aduga angan su yaw leirame. Funga ure idi. Hanadagi phaza leibaga thi lem leirame. As aiti pung awdre kamai tawni sidia. Ado dainaga ning thoga gi luhong basu kuiramaroi ko. Kuidre angan su thokla abanina. Aikoi puna magi luhong badane. Amtanga. Reunion party mapang thokpa yarani. Yarani. Kari ba. Ning thogu daina ga ba. Kram kan mo ni di khangnar mi ba. Khangdeda. College ta mingai dagi oira male. Phagiya male. Tarak padadi luhog ba don yaw lerame.
ꯌꯥꯝ ꯍꯩꯅ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯍꯣꯠꯅꯔꯝꯃꯤ ꯍꯩꯈ꯭ꯔꯦ ꯃꯤꯗꯤ ꯅꯪꯗꯕꯨꯅꯦ ꯄꯪꯕꯒꯤ ꯃꯌꯥꯝꯗ ꯋꯥ ꯋꯥ ꯂꯥꯎꯕꯩ ꯋꯥꯅꯦ ꯑꯩ ꯈꯔ ꯄꯪꯈ꯭ꯔꯦ ꯑꯗꯣ ꯅꯣꯏ ꯎꯕꯁꯦ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯒꯨꯝ ꯇꯧꯋꯦ ꯊꯥꯏꯅꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯀꯣ ꯂꯥꯛꯑꯔꯣꯏ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ ꯑꯗꯨꯗꯤ ꯍꯧꯒꯠꯂꯁꯤꯔꯥ ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯤꯀꯣ ꯑꯩꯁꯨ ꯊꯦꯡꯉꯦ ꯌꯨꯝꯗꯁꯨ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦ ꯑꯃ ꯂꯩꯍꯧꯕ ꯈꯔ ꯉꯟꯅ ꯍꯜꯂꯣ ꯍꯥꯏꯕ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ ꯑꯗꯣ ꯀꯣꯟꯅ ꯐꯖꯅ ꯄꯨꯜꯂꯁꯤꯀꯣ ꯆꯠꯂꯒꯦ ꯕꯥꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅꯅꯦ ꯏꯉꯥꯎ ꯉꯥꯎ ꯂꯩꯕꯁꯤꯅ ꯐꯩꯗ ꯅꯪꯁꯨ ꯃꯉꯥꯏꯔꯦ ꯑꯗꯨꯝ ꯁꯦꯠ ꯃꯨꯠꯇ ꯂꯩ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯗ꯭ꯔꯦ ꯁꯤꯅ ꯅꯪꯒꯤ ꯂꯩꯔꯛꯄꯅꯦ ꯑꯩꯅ ꯁꯤꯅ ꯁꯂꯥꯏꯗ ꯄꯤꯌꯣ ꯑꯩꯗꯤ ꯀꯩꯝ ꯂꯩꯔꯛꯇꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯔꯝꯃꯤꯅꯦ ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯤꯕ ꯑꯣꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯌꯥ ꯐꯥꯒꯤꯒ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩꯁꯨ ꯕꯥꯔꯕꯤꯒ ꯂꯩꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯗꯤ ꯑꯉꯥꯡ ꯌꯥꯝ ꯐꯖꯩꯌꯦ ꯅꯪꯗꯤ ꯕꯥꯔꯕꯤ ꯂꯩꯔꯒ ꯑꯗꯨꯝ ꯊꯦꯝ ꯌꯥꯏꯗꯨꯗꯤ ꯆꯠꯁꯦ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯎꯒꯅꯤ ꯃꯣꯏꯅꯗꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛ ꯍꯥꯏ ꯑꯩ ꯉꯝꯗꯦ ꯑꯩ ꯉꯝꯂꯣꯏꯌꯦ ꯕꯦꯝ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯖꯤꯛꯇꯪ ꯈꯪꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯄꯦꯟꯖꯔꯝꯒꯗꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯅ ꯑꯩ ꯄꯥꯡꯒꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯕꯦꯝ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯂꯤꯕ ꯑꯣꯏꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪ ꯈꯛꯀꯤ ꯃꯃꯤ ꯇꯥꯏꯌꯦ ꯕꯦꯝ ꯃꯃꯤꯁꯤꯕꯨꯁꯨ ꯃꯨꯊꯠꯂꯣꯏ ꯃꯨꯊꯠꯄꯁꯨ ꯉꯝꯃꯣꯏ ꯑꯩꯒꯤ ꯕꯦꯝ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕꯅꯦ ꯏꯕꯦꯝꯃ ꯐꯝꯃꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅꯅꯦ ꯆꯥꯅꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯐꯝꯃꯣ ꯑꯋꯥꯠ ꯑꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯦ ꯅꯇꯣꯝꯇ ꯆꯥꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯇꯧꯕꯅꯤ ꯍꯣꯏ ꯏꯃꯥ ꯆꯥꯔꯣ ꯆꯥꯔꯣ
ꯑꯩꯅ ꯄꯤꯕ ꯅꯠꯇꯦ. ꯑꯉꯥꯡꯅ ꯅꯉꯣꯟꯗ ꯄꯤꯌꯣꯅ ꯄꯤꯔꯛꯄꯅꯦ. ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦꯅ ꯃꯥꯗꯣ ꯉꯁꯤ ꯊꯣꯛꯂꯛꯑꯦ. ꯊꯝꯃꯣ. ꯑꯩꯅ ꯄꯤꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯂꯧꯔꯣꯏꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ. ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯅ ꯄꯤꯕ ꯄꯣꯠ ꯑꯝꯇ ꯂꯧꯗꯕꯅꯦ ꯃꯥ. ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯄꯥꯏꯕ ꯄꯣꯠ ꯐꯥꯎ ꯍꯦꯛ ꯁꯣꯛꯇꯦ. ꯄꯨꯔꯥ ꯑꯩꯁꯦ ꯀꯣꯔꯣꯅꯥ ꯅꯥꯕ ꯃꯤꯗꯧꯅꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ. ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ. ꯅꯍꯥꯟꯒꯩ ꯇꯨꯝꯗꯕꯒꯤ ꯉꯁꯤ ꯂꯣꯏ ꯇꯨꯝꯊꯣꯛꯀꯦ. ꯒꯨꯗ ꯅꯥꯏꯠ ꯗꯥꯆꯣ. 이만이네. 이마. ꯍꯥꯎꯅꯦ ꯏꯆꯥꯇꯣꯝꯕꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯃꯃꯥꯀꯥꯁꯦ ꯀꯥꯎꯔꯕ꯭ꯔꯥꯅꯦ? ꯑꯁ, ꯃꯃꯥꯕꯨ ꯃꯆꯥꯅ ꯀꯃꯥꯏ ꯀꯥꯎꯗꯣꯏꯅꯣ? ꯏꯆꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦꯗꯀꯣ ꯅꯪꯕꯨ. ꯑꯝꯇꯗꯤ ꯂꯥꯛꯎꯗꯅ. 이붕어가 ꯅꯣꯡꯃꯁꯤꯗ ꯆꯥꯛ ꯆꯥꯁꯤ. ꯍꯣꯏ ꯏꯃꯥ, ꯂꯥꯛꯀꯦ. ꯑꯩꯗꯣ ꯊꯕꯛ ꯆꯤꯟꯕ, ꯗꯥꯆꯧꯁꯨ ꯆꯤꯟꯕ, ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯍꯦꯛꯇ ꯁꯪꯗꯤꯌꯦ. ꯍꯣꯂꯤꯗꯦ ꯂꯩꯕ ꯅꯨꯃꯤꯠꯅ ꯍꯦꯟꯅ ꯁꯪꯗꯦꯗꯨꯅꯤ. ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯆꯪꯉꯛꯑꯒꯦ. ꯍꯣꯏ ꯍꯣꯏ ꯆꯪꯉꯛꯑꯣ. ꯅꯪ ꯇꯥꯆꯧꯒ ꯅꯅꯝꯃ ꯍꯣꯏꯅꯁꯨ ꯑꯗꯨꯒ ꯏꯁꯨ ꯊꯣꯏꯕꯤꯅꯁꯨꯅꯦ ꯅꯦꯅꯦ ꯎꯅꯤꯡꯉꯦꯅ ꯍꯥꯏ ꯂꯩꯔꯕꯅꯦ. ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯆꯪꯉꯛꯑꯒꯦ. ꯑꯗꯨꯒꯤ ꯏꯆꯥꯕꯨ ꯁꯨꯝ ꯀꯧꯕꯅꯤꯗ ꯎꯅꯤꯡꯗꯅ. ꯐꯔꯦ ꯏꯃꯥ ꯊꯝꯃꯒꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯍꯥꯏ ꯀꯥꯏꯗꯅꯣ ꯑꯆꯧꯕ? ꯆꯠꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ. ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯕꯨ ꯂꯩꯅꯤꯡꯗꯕ꯭ꯔꯕ ꯅꯪꯕꯣ? ꯑꯁ ꯏꯃꯥ ꯊꯦꯡꯉꯀꯥꯟꯁꯤꯗꯕ. ꯍꯦ ꯅꯪꯅ ꯊꯦꯡꯗꯕ ꯑꯝꯇ ꯂꯩꯔꯝꯃꯣꯏ. ꯀꯥꯏꯗꯅꯣꯕ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯍꯥꯏꯔꯝꯃꯣ. ꯑꯁ ꯏꯃꯥ ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡꯕꯗꯣ ꯊꯥ ꯐꯥꯗ꯭ꯔꯦ. ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕ. ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦꯕ. ꯁꯨꯇꯤ ꯂꯩꯔꯤꯉꯩꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯃꯇꯝꯁꯨ ꯑꯝꯇ ꯐꯪꯗꯦꯕ ꯏꯃꯥ. ꯍꯩꯃꯥ ꯀꯥꯎꯏꯅꯦꯍꯦ. ꯅꯪꯒꯤꯗꯁꯨ ꯃꯇꯦꯡ ꯌꯥꯝ ꯇꯧꯔꯛꯈꯤꯕꯅꯤ ꯏꯆꯥꯗꯣ. ꯎꯗꯕ ꯀꯨꯏꯔꯦꯅꯦ. ꯏꯃꯥꯁꯨ ꯅꯣꯡꯃꯇ ꯆꯠꯂꯨꯒꯦ ꯈꯟꯕꯅꯦ. ꯐꯔꯦ ꯆꯠꯂꯨꯔꯣ. ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀோ. ꯍꯣꯏ ꯏꯃꯥ. ꯁꯦ ꯏꯃꯥ ꯃꯅꯝ ꯅꯝꯒꯦ. ꯑꯁ ꯀꯩꯅꯣ ꯏꯃꯥ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯀꯥꯟꯁꯤꯗꯕꯣ. ꯅꯪꯅ ꯐꯅ ꯆꯥꯎꯔꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯅꯦ. ꯅꯃꯥꯗ ꯃꯅꯝ ꯅꯝꯍꯟꯗꯅ ꯀꯅꯥꯗ ꯅꯝꯍꯟꯒꯦ ꯍꯥꯏꯅꯣ ꯍꯥ? ꯌꯥꯔꯦ ꯁꯤꯅꯃꯣꯁꯦ. ꯃꯁꯤꯗꯤ. ꯍꯦ ꯉꯥꯏꯈꯣ. ꯆꯥꯛꯇꯤ? ꯑꯁ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ. ꯑꯩ ꯆꯠꯂꯦ. ꯐꯔꯦ. ꯍꯦ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ. ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ. ꯍ. नाना तेरे रे 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 नाना तेरे रे 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 ना 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 टेंग 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 हेरोनीना थिएंगनगा लाइमिने हा ngaina halle bekta सपोर्टर रोल ओइना गायदना हिरो ओइना गायगद्रो. हेरोनी गाने खंजरीदो तौथोरकपनाने हिंचाये तम ngakani nang torकदैसे. ꯑꯁ ꯌꯥꯝ ꯋꯥꯔꯦꯍꯦ. नबानी मरई तौ लेनौरको आई चाक लामे चाउरनेदी ए चाहना चारजे हैरो नते थबक कोन तौरजे हैराबा. ए थबक तौदब खंगदेको खोदिको चाक चारोनी खोदि नोंग याम खोंगेबा पुक्से चाक आमने यादरे खोदि चाक चा संगे. थिबोंगी मिनिना नंदी तौनी एदुम. थिबोंग ओइगा थिबांग ओइगा अखोदि चादे यादे अखोदि चारदि चारे ले लौसंसिलो शकता मसिदी. हाय इबेमा. नंबु कायदे लेगे अमते लाओ. तारे इमा.
Kay hage ima. ꯐꯝꯃꯨ ꯐꯝꯃꯨ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯅꯪꯕꯨ ꯌꯨꯝꯗꯒ ꯑꯝꯇ ꯆꯠꯂꯨꯗ꯭ꯔꯕꯣ ꯈꯔ ꯈꯔ ꯆꯠꯂꯨꯅꯦ ꯁꯪꯉꯤꯉꯩꯗ Ima, nahan office day halakpadadi ngahak changami. Ado chairaubagi pochei thinbo aina phajana chatlagi tawbani. ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯠ ꯆꯩꯒꯗꯣ ꯅꯪ ꯗꯥꯆꯧꯒ ꯂꯩꯃꯤꯟꯅꯧ ꯄꯨꯟꯅ ꯆꯠꯂꯒ ꯆꯥꯛꯀ ꯆꯥꯊꯣꯛꯎꯁꯣ Hoi ima. Suti leiba matam natradi sangdabasida tawban. ꯍꯣꯏ ꯍꯣꯏ ꯈꯔ ꯈꯔꯁꯨ ꯆꯠꯄꯤꯌꯨ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝ ꯆꯠꯂꯛꯈ꯭ꯔ ꯄꯣꯠꯅꯤ ꯍꯦ ꯏꯁꯨꯒꯗꯣ ꯌꯥꯎꯔꯛꯑꯗꯤ ꯁꯨꯡꯁꯪ ꯁꯪꯉꯔꯣꯏꯗꯕꯅꯤꯅꯦ ꯍꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯤꯉꯩꯁꯤꯗ ꯈꯔ ꯌꯥꯝ ꯆꯠꯂꯧ ꯍꯥꯏꯁꯤꯅꯤꯀꯣ 이마디냐 이슈가도 우닝엔 해 낭부 누이 다서가 크라 카노냐 Ima, namaudi oidaba ngangbase kaya haite. Sengna dum haizarabada dachauga aiga adugumba mari amta thamde. Ima nasu dachaugi magun khangi duni. Magi thamoida aigi mafam amata leite. Aduga aibu magi nupi oina khanbada mana sungam ngamde. Namau nasi hai haiduna namau warau nu ko ima. 아팡비 누피니네 낭세 가오그노 나뿌로이베디 낭나 파전가다버네 마나 낭 뭉시게 뭉시우 뭉시로이도 군도 빠랭 낙참다 훅크레 와로이레 아두나 마기 누피 나테 까나나수 하이로이 마친다 하이자베 와니 루홍도나 레민나라바 누파 누피 아니기 타모이다 아이기 마기 하이드나 까리군바 크레디 좀 파우나리바니 낭나 빵박이니 테모 케요 케사노 누피나 숨바다 빵타다바 누파 까나수 레이바 뽀나테 낭기 오이라바 누파시부 마나야디 하이두나 tuminna sum leisinbadi yaroi habani apangbi nangna khara haudradi yaroi ne nupa sidi angawbani lamhenbi amada to ek khudi thijaladi he nang kamdoni Ima, dachawna ibo lana khanba ma yauri. Mamang thakta aina lalubay. Aduna mabu sumnaba hotnabada namaw na ngamdabani. Dachaw khak kaurubagi dachaw kaubasu yade. Kaugano hai sawe mana. Aduna manak nagpabaw ngamdabani. as ai isase pangreda yenge kayang kuina leibang ngambagi habdo yenge hey imo pukning sontaganu ko panganu nangi nupani khara khara tapna themaga thamoi khudum channabu hono hey imadi haibiri shini isugado uhandaba yaro haisini ko khangde imana haisini ko imana haisini Nanggi bol mamana bagi simiyam yam dena. Close oiba mi khara nantana atei kanam tawdreda. Tanjala waisu Taniye nangdi natu kuwe bo lona khangna koi bani na ne. Taniye nangdi loi taniye. Nang luhong bu khangani ngomoi ne nangdi ya. oh khanganing di ei nang ni bo maru oina khanganing di se Ye? ko upai leitan khangala bai wan Kaiye aidi ka dorage. hoi nang namit to nupi u ya di ne aduna namit kara namuk chanjala Hai. Kaya adan ngami no yongni se. Machina sila sibo ingon haidi ni ne. Ai, oktaba. Nang haunu he. Luhong bam dikin natu do satchani he hoji. Ngam thonga ja bro. to sidabu kamai khanganing doi no ba ina Uran ba oktaba. Ngam thonga ja bro. Chumang da la hoji ngam thonga ji. hoi nang chijarage hai bro nang Ye. Yare, go, yare. Acha cho. Alam patra kero khano cho. Yam taning jeba. Batongi mi machine ga na chi thregi nge to bne ba. Loi ka khre ba. Mina ai chi de ba. mamai jiga buri yeng ma le
ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯌꯨꯝꯒꯤ ꯃꯃꯥꯅ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯌꯦ. ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦ. ꯄꯨꯟꯅ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦ. ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤꯗ ꯆꯤꯡꯅꯈꯤꯅꯤ. ꯃꯃꯥ ꯂꯩꯁꯅꯥꯅꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧ ꯍꯥꯏꯌꯦ. ꯍꯥꯏꯕꯗꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯂꯩꯕ ꯑꯗꯨꯒ ꯊꯤꯟꯕꯗꯨꯒ. ꯌꯨꯝꯅꯁꯨ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ. ꯑꯗꯨꯗ ꯁꯨꯇꯤꯁꯨ ꯑꯣꯏꯕ ꯑꯃꯗ ꯆꯠꯁꯦ ꯌꯥꯒꯗ꯭ꯔꯅ ꯍꯪꯕꯅꯦ. ꯑꯩ ꯁꯪꯉꯣꯏ. ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡꯕꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ. ꯆꯤꯟꯕꯨꯗꯤ ꯑꯩꯁꯨ ꯌꯥꯝ ꯆꯤꯜꯂꯦ. ꯗꯥꯏꯅꯥꯒꯤꯗꯨꯁꯨ ꯆꯠꯀꯗꯕ ꯂꯩꯔꯤꯕꯅꯤ. ꯑꯗꯣ ꯅꯪꯒ ꯂꯥꯛꯃꯤꯟꯅꯗ꯭ꯔꯒꯗꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯛꯑꯅꯤꯕ. ꯁꯤꯃꯇꯪꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ. ꯑꯝꯇꯗꯤ ꯌꯥꯕꯤꯌꯨ. ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯊꯕꯛꯇꯣ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯃꯣꯟꯅ ꯍꯥꯏꯔꯛꯀꯅꯨ. ꯑꯩꯅ ꯍꯩꯅꯗꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯍꯪꯒꯣꯏ. ꯌꯥꯝ ꯇꯨꯀꯠꯆꯩ. ꯅꯨꯡꯒꯤ ꯑꯣꯏꯕ ꯏꯕꯥꯅꯤꯒꯤ ꯃꯔꯤꯅ ꯏꯕꯥꯅꯤ ꯈꯛꯀꯤ ꯊꯝꯂꯒ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯑꯩꯒꯤꯗꯃꯛ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤꯗꯃꯛ ꯇꯧꯁꯤꯟꯅꯕꯗ ꯑꯣꯏꯔꯒꯁꯨ ꯈꯟꯕꯤꯔꯛꯀꯅꯤ, ꯎꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯆꯥꯎꯕ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ. ꯁꯦ, ꯁꯤꯒꯤ ꯐꯥꯏꯜꯁꯦ ꯄꯤꯑꯣꯒꯤ ꯗꯦꯛꯁ ꯑꯝꯇ ꯌꯧꯍꯜꯂꯣ. ꯍꯣꯏ ꯁꯥꯔ. ꯑꯗꯣ ꯁꯥꯔ, ꯃꯦꯅꯦꯖꯤꯡ ꯔꯤꯁꯣꯔꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯥꯔꯒ ꯎꯅꯒꯦ ꯍꯥꯏꯕꯗꯨ ꯆꯪꯍꯟꯖꯔꯛꯄ ꯌꯥꯔꯗ꯭ꯔꯥ? ꯑꯩꯅ ꯊꯥꯖꯤꯜꯂꯛꯑꯅꯨ. ꯃꯈꯣꯏꯗꯣ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯣ. ꯑꯩꯅ ꯍꯥꯏꯔꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯦꯁꯤꯁꯇꯦꯟꯗ. ꯍꯣꯏ ꯁꯥꯔ. ꯑꯗꯨꯒ ꯁ꯭ꯇꯥꯐ ꯔꯤꯀ꯭ꯔꯨꯠꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯅꯣꯇꯤꯁ ꯊꯣꯛꯅꯕ ꯈꯔ ꯍꯥꯏꯔꯝꯃꯣ. ꯐꯅꯤ ꯁꯥꯔ. ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯋꯥꯔꯤꯕꯁꯤꯒꯨꯝ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯋꯥꯔꯝꯒꯗ꯭ꯔꯥ? ꯋꯥꯔꯝꯒꯅꯤ. ꯑꯋꯥꯕ ꯃꯈꯜ, ꯑꯋꯥꯕ ꯃꯔꯝ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯕꯦꯝ, ꯅꯪꯗꯤ ꯋꯥꯒꯅꯨꯀꯣ. ꯅꯪꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯑꯩꯅ ꯂꯣꯏꯅ ꯋꯥꯖꯒꯦ. ꯃꯁꯤ ꯄꯨꯝꯕ ꯇꯧꯉꯝꯕꯤ ꯅꯪꯅꯅꯦ. ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯄꯗꯒꯤꯅꯤ. ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯈꯛ ꯉꯝꯃꯣꯏ. ꯅꯨꯡꯁꯤꯕꯁꯨ ꯁꯨꯡ ꯉꯝꯃꯣꯏ. ꯕꯦꯝ,
ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯂꯥꯛꯑꯣ ꯅꯪ ꯂꯩꯕ ꯏꯟꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯕꯦꯝ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯏꯐꯝꯗꯒꯤꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯃꯤ ꯅꯪꯕꯨ ꯍꯦꯛ ꯐꯪꯕꯒ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯩ ꯅꯪꯕꯨ ꯊꯤꯒꯅꯤꯌꯦ ꯉꯁꯤꯁꯨ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯕ ꯂꯩꯇꯤꯌꯦ ꯕꯦꯝ ꯍꯣꯡꯁꯨ ꯍꯣꯡꯂꯣꯏ ꯅꯤꯡꯁꯤꯡ ꯍꯦꯟꯕꯤꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦꯉꯣ ꯀꯨꯆꯨꯒ ꯉꯧꯊꯣꯛꯑꯒ ꯑꯁ ꯐꯖꯩꯅꯤ ꯑꯣꯏꯔꯁꯤꯔ ꯈꯪꯗꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯁꯤ ꯅꯨꯄꯤꯁꯦ ꯍꯣꯏ ꯅꯪ ꯅꯨꯄꯤꯕꯨ ꯌꯥꯗꯕꯗꯨ ꯇꯧꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯩꯅ ꯊꯥꯏꯅꯗꯤ ꯉꯥꯎꯔꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯀ꯭ꯂꯥꯁ 8, 9 ꯀꯥꯕꯤ ꯃꯌꯥꯝꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯦ ꯑꯗꯨꯗꯤ ꯁꯨꯝ ꯈꯥꯏꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤꯕꯨ ꯑꯃꯈꯛ ꯀꯣꯏꯔ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯨ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯑꯩ ꯂꯣꯏ ꯇꯣꯛꯅꯩ ꯅꯪ ꯈꯪꯉꯤꯗꯨꯗꯤ ꯑꯩ ꯂꯣꯏ ꯇꯨꯏ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣꯗꯣ ꯑꯣ ꯑꯗꯣ ꯅꯪꯅꯦ ꯅꯤꯡꯁꯤꯡꯗꯗꯤꯅꯦ ꯑꯁꯥ ꯇꯧꯔꯨꯅꯨ ꯏꯕꯨꯡꯉꯣ ꯑꯁꯤꯃꯗꯤꯅꯦ ꯑꯣꯏꯔꯔꯣꯏ ꯑꯁꯤꯃꯗꯤꯅꯦ ꯑꯩꯈꯣꯏ ꯁꯂꯥꯏꯗꯅꯦ ꯆꯞ ꯌꯨꯡ ꯂꯦꯞꯇꯅ ꯂꯩꯈ꯭ꯔꯕ ꯕꯤꯠꯀ ꯂꯣꯏ ꯇꯤꯛꯑꯦ ꯑꯋꯣꯏꯕ ꯑꯁꯤ ꯅꯨꯄꯤꯁꯤꯁꯨ ꯕꯥ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕ ꯁꯣꯅꯨꯉꯣꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯡꯁꯤꯕ ꯃꯤꯂꯩ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯀꯩꯀꯥ ꯅꯨꯡꯁꯤꯅꯣ ꯈꯪꯗꯦꯃꯤ ꯑꯩꯒꯨꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥꯕꯨꯅ ꯅꯨꯄꯤ ꯐꯪꯗꯅ ꯁꯤꯡꯈꯜ ꯍꯦꯛꯇ ꯑꯣꯏꯍꯧꯕ ꯑꯣꯏꯅꯤ ꯏꯕꯨꯡꯉꯣ ꯅꯔꯝꯆꯠ ꯃꯇꯥꯗꯨꯒ ꯑꯣꯛꯇ꯭ꯔꯤꯕ ꯈꯨꯑꯣꯛꯇꯗꯨꯒ ꯊꯃꯣꯏ ꯁꯦꯡꯕꯒꯥꯏꯁꯨ ꯍꯥꯏꯔꯤ ꯅꯪꯅ ꯁꯤꯡꯒꯜ ꯑꯣꯏꯗꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯍꯥ ꯅꯪꯗꯤ ꯃꯤꯡꯒꯜ ꯂꯥꯕ ꯍꯥ ꯅꯨꯄꯤꯒ ꯌꯥꯝ ꯀꯣꯏꯕ ꯁꯥꯔꯤꯌꯦ ꯍꯣꯏꯗ ꯑꯩꯒꯤꯗꯤꯅꯦ ꯂꯨꯍꯣꯡ ꯕꯥꯔꯇꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯔꯛꯑꯒꯦ ꯉꯥꯏꯕꯗ ꯀꯜꯂꯨ ꯏꯕꯨꯡꯉꯣ ꯋꯥꯔꯦꯍꯦ ꯋꯥꯔꯦ ꯋꯥꯔꯤꯗꯣ ꯄꯛꯄ ꯈꯔ ꯋꯥꯠꯂꯦ ꯋꯥꯔꯦꯍꯦ ꯌꯥꯝ ꯋꯥꯔꯦꯍꯦ ꯄꯦꯜꯂꯦ ꯅꯣꯏꯁꯤꯗꯤ ꯑꯣꯏꯕ ꯂꯥꯎ ꯂꯤꯡꯊꯧ ꯐꯖꯕꯤꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯨꯃꯗꯤ ꯏꯪ ꯂꯥꯎꯔ ꯐꯖꯩꯍꯦ ꯆꯍꯤ ꯇꯪꯈꯥꯏ ꯆꯟꯅ ꯁ꯭ꯀꯨꯜꯁꯦ ꯇꯝꯃꯛꯄꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯏꯅꯦ ꯅꯨꯄꯤ ꯈꯛꯇꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯠꯁꯤꯗ ꯎꯗꯣꯏꯁꯦ ꯅꯪ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ
ꯆꯥꯛꯄ ꯅꯪ ꯑꯩ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯅꯪ ꯑꯃ ꯏꯕꯣ ꯌꯥꯎꯗ ꯌꯥꯎꯏ ꯑꯩꯅꯕꯨ ꯉꯥꯡꯉꯗꯤ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯎꯗ ꯌꯥꯎꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯅꯦ ꯑꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯅ ꯀꯅꯥꯅꯣ ꯃꯥ ꯌꯦꯡꯉꯤꯁꯤꯕꯣ ꯀꯅꯥꯝ ꯂꯩꯇꯦꯗ ꯀꯅꯥ ꯂꯩꯒꯦ ꯅꯣꯏ ꯎꯕ꯭ꯔꯣ ꯑꯣꯏ ꯑꯣꯏ ꯀꯅꯥꯝ ꯂꯩꯇꯦꯗ ꯑꯣꯏ ꯍꯥꯎ ꯀꯩꯅꯣ ꯃꯪꯒ꯭ꯔꯦ ꯕꯦꯔꯥꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯪꯂꯣꯁꯤꯒꯗꯨꯕ ꯅꯪꯗꯤ ꯅꯃꯤꯠꯄꯥꯡ ꯉꯁꯥꯏꯗꯤ ꯇꯨꯝꯃꯤꯕ ꯑꯣꯏꯔꯦ ꯍꯥ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯑꯦ ꯑꯗꯨ ꯑꯣꯏꯔꯦ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯉꯥꯎꯋꯤꯒ ꯇꯧ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯏꯊꯟꯗꯔ ꯍꯧꯖꯤꯛ ꯉꯥꯎꯋꯤꯒ ꯇꯧ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯤ ꯀꯗꯣꯝ ꯆꯠꯈꯤꯒꯦ ꯆꯠꯈ꯭ꯔꯦ ꯁꯦꯛꯁꯟꯕꯤꯗ ꯁꯦꯛꯁꯟ ꯕꯤꯗ ꯁꯦꯛꯁꯟ ꯄꯨꯟꯗꯤ ꯁꯦꯛꯁꯟ ꯎꯝꯕ ꯌꯥꯈꯤꯗ꯭ꯔꯥ ꯅꯪ ꯑꯃꯁꯨ ꯏꯕꯣ ꯑꯩꯉꯣꯟꯗ ꯍꯦꯟꯖꯜꯂꯛꯀꯗꯣꯔꯤ ꯅꯪꯅ ꯐ꯭ꯂꯔꯠ ꯇꯧꯗꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯦ ꯀꯔꯤ ꯃꯦꯖꯤꯛꯄꯨ ꯇꯧꯕꯅꯣ ꯈꯪꯗꯦꯃꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏ ꯀꯦꯜꯂꯦ ꯇꯨ ꯑꯥꯗꯁꯨ ꯃꯇꯣ ꯅꯪꯉꯣꯟꯗ ꯃꯤꯒꯤ ꯕꯤꯠ ꯊꯨꯗꯦꯛꯄꯁꯦ ꯁꯦꯜ ꯀꯌꯥꯝ ꯐꯪꯉꯦ ꯍꯥ ꯁꯦꯜ ꯀꯌꯥꯝ ꯐꯪꯒꯦꯕ ꯍꯥꯏꯗꯤ ꯕꯦꯜ ꯇꯥꯔꯤ ꯍꯦꯔꯣ ꯁꯥ ꯆꯪꯉꯁꯤ ꯂꯥꯛꯑꯣ Kayaknya kat-kat iklan. ꯑꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯩꯈꯣꯏꯔꯣꯝꯗ ꯌꯦꯡꯉꯤꯁꯦ ꯑꯁꯤꯗ ꯃꯌꯥꯡ ꯈꯔ ꯀꯪꯕ ꯈꯔ ꯋꯥꯡꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤꯕꯨ ꯍꯟꯗꯛ ꯇꯦꯟꯗ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯂꯧꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯅꯪꯁꯨ ꯌꯦꯡꯉꯨ ꯀꯩꯅꯣ. ꯀꯩꯒꯤ ꯂꯥꯛꯏꯕ? ꯀꯩꯅꯣꯝꯇ ꯀꯔꯤ? ꯃꯥꯒꯤ ꯃꯤꯡ ꯈꯪꯅꯤꯡꯕ. ꯀꯩꯅꯣ 이ቤ마 에 가이디. ꯅꯪꯉꯣꯟꯗ ꯍꯪꯕꯤꯗꯦꯅ ꯁꯥꯎꯔꯤꯔꯣ? ꯍꯪꯕꯤꯒꯦꯁꯦ. ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯃꯇꯥꯏ ꯐꯝꯕꯤꯌꯥ? ꯅꯣꯏ ꯅꯄꯥ ꯀꯧꯋꯦ. ꯑꯣ. ꯍꯜꯂꯣ ꯅꯣꯏ ꯅꯄꯥ. ꯑꯩꯒꯤ ꯃꯤꯡ ꯋꯥꯡꯊꯣꯏ. ꯋꯥꯡꯊꯣꯏ ꯆꯥꯎꯊꯣꯏꯕꯒ ꯍꯥꯏꯅꯕꯗꯣ. ꯂꯥꯟ ꯈꯟꯅꯔꯣꯏꯁꯤꯀꯣ ꯁꯨꯝ ꯁꯛ ꯈꯪꯅꯖꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯛꯁꯟ Aꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧ ꯃꯥꯒꯤꯅ ꯁꯂꯥꯏ ꯉꯥꯟꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯛꯇ ꯈꯤꯇꯪ ꯑꯩꯒ ꯇꯧꯕꯁꯦ ꯃꯥꯅ ꯋꯥꯡꯊꯣꯏ ꯑꯩꯕꯨꯅ ꯁꯤꯊꯔꯒ ꯅꯪꯒꯤꯅ ꯂꯦꯝꯕ ꯁꯥꯔꯤꯕ ꯑꯔꯥꯡꯕꯝ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯅꯁꯛꯇꯣ ꯌꯥꯝ ꯆꯥꯅꯅꯤ ꯌꯥꯝ ꯃꯥꯟꯅꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯄꯛꯆꯅꯤ ꯑꯔꯥꯡꯕꯝꯒꯤ ꯁꯤꯟꯐꯝ ꯀꯥꯏꯗꯨꯗꯤ ꯆꯠꯂꯍꯦ ꯀꯔꯤ ꯊꯣꯛꯅꯗꯅ ꯃꯤꯆꯪꯒ ꯆꯪꯅꯔꯤꯕ ꯏꯁ ꯑꯗꯣ ꯅꯣꯏ ꯑꯃꯨꯛ ꯏꯟꯇ꯭ꯔꯣ ꯇꯧꯔꯣꯗꯅ. ꯑꯩꯒꯤꯅ ꯁꯦꯔꯤꯅꯥ ꯑꯗꯨꯒ ꯃꯥꯒꯤꯅ ꯕꯤꯅꯤ. ꯕꯤꯅꯤ. ꯑꯗꯨꯒ ꯃꯇꯥꯏꯗ ꯐꯝꯃꯤꯁꯦ ꯑꯁꯤꯅ ꯄ꯭ꯔꯤꯇꯤ. ꯕꯤꯅꯤ ꯍꯥꯏꯕ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯉꯁꯤꯒꯤꯗꯤ. ꯑꯧ. ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ. ꯆꯠꯁꯤ ꯂꯥꯛꯑꯣ. ꯍꯜꯂꯣ ꯅꯣꯏ ꯅꯄꯥ. ꯆꯠꯂꯨꯈꯤꯒꯦ. ꯁꯨꯛ ꯌꯥꯝ ꯊꯤꯕꯁꯤꯕꯨ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ? ꯄꯦꯜꯂꯦꯍꯦ. ꯑꯉꯥꯡ ꯁꯥ ꯉꯁꯤꯒꯤꯗꯤ ꯌꯥꯔꯦꯀꯣ. ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯃꯪꯉꯤꯁꯤꯅ ꯇꯥꯗꯤꯅꯦ ꯅꯥꯍꯨꯝꯁꯤꯗ ꯐꯥꯛ ꯑꯃꯨꯛ ꯁꯦꯠꯆꯜꯂꯣꯅ ꯍꯧꯔꯤ ꯁꯂꯥꯏ ꯍꯥꯏꯕ ꯁꯨꯅꯣ ꯀꯩꯅꯣ ꯕꯦꯜ ꯇꯥꯈ꯭ꯔꯕꯣ? ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ
ꯌꯥꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯁꯤꯗ ꯐꯝꯖꯔꯁꯨꯅꯦ ꯅꯀꯣꯛꯇꯣ ꯁꯦꯛꯁꯟ Bꯗ ꯂꯩꯈ꯭ꯔꯦꯕ ꯑꯁ ꯌꯥꯔꯦꯁꯦ ꯍꯣꯏꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯁꯦ ꯋꯥꯡꯊꯣꯏ ꯁꯠꯇꯔꯣ ꯀꯔꯤꯅꯣ ꯅꯝꯕꯔ 2ꯒ ꯆꯤꯠꯇꯧꯔꯕ ꯅꯪꯕꯣ ꯁꯤꯗꯗꯤ ꯍꯥꯞꯆꯜꯂꯝꯈꯤꯌꯦ ꯅꯪꯁꯨ ꯀꯔꯤ ꯕꯤꯠꯇꯅꯣ ꯈꯪꯗꯦꯕ ꯁꯦꯛꯁꯟ Bꯗ ꯍꯥꯏ ꯂꯩꯌꯦꯕ ꯐꯥꯒꯤ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯕꯤꯅꯤꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯄꯪꯈꯟ ꯈꯟꯕꯤꯗ꯭ꯔꯣ ꯈꯪꯗꯦ ꯑꯩ ꯍꯟꯗꯛꯁꯦ ꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯥꯏꯅ ꯇꯥꯟꯖꯔꯛꯄꯤ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯡꯊꯣꯏ ꯅꯪꯁꯤ ꯃꯤꯒꯤ ꯕꯤꯠ ꯌꯥꯝ ꯊꯨꯗꯦꯕꯣ ꯅꯪ ꯑꯣꯏꯅ ꯀꯣꯏꯔꯣ ꯍꯥꯏꯅꯕꯤꯒꯦꯔꯣ ꯅꯣꯏ ꯅꯥꯄꯥꯗ ꯍꯥꯏꯂꯣ ꯌꯦꯔꯣ ꯔꯦꯁꯄꯦꯛ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯏꯄꯥꯗꯕꯨ ꯆꯥꯛꯅ ꯃꯔꯣꯝ ꯂꯥꯝꯃꯛꯄꯅꯦ ꯆꯠꯇꯣꯏꯗꯤ ꯁꯠ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯁꯨꯝ ꯇꯧ ꯂꯩ ꯅꯪꯗꯤ ꯃꯥꯗꯤ ꯂꯩꯍꯧꯗꯣꯏꯅꯦ ꯂꯩꯍꯧꯔꯣꯏꯕꯣ ꯅꯪ ꯂꯩꯍꯧꯔꯣ ꯃꯣꯏ ꯑꯍꯨꯝꯅ ꯁꯦꯛꯁꯟ Bꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯁꯤꯕꯨ ꯀꯩꯗꯧꯕ ꯆꯠꯂꯤꯖꯥꯠꯅꯣ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯉꯝꯃꯤꯅꯦ ꯁꯂꯥꯏꯁꯦ ꯍꯟꯗꯛꯇꯤ ꯀ꯭ꯂꯥꯁꯇꯁꯨ ꯑꯦꯇꯦꯟꯁꯟ ꯄꯤꯕ ꯎꯗꯦ ꯔꯦꯡꯛꯁꯨ ꯍꯟꯗꯦ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤꯒ ꯌꯥꯎꯔꯖꯥꯠꯂꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯌꯥꯝ ꯋꯥꯅꯤꯕꯨ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯊꯥꯏꯅꯗꯩ ꯃꯥꯗꯤ ꯅꯨꯄꯤꯗ ꯄꯪꯂꯛ ꯂꯛꯅꯔꯛꯏꯗꯨꯗꯤ ꯑꯁ ꯑꯇꯩ ꯂꯥꯏꯔꯤꯁꯦ ꯑꯉꯥꯟꯁꯦ ꯑꯩ ꯌꯥꯝ ꯉꯥꯎꯖꯩꯕ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ ꯅꯣꯏ ꯑꯅꯤꯅ ꯑꯁ ꯅꯣꯏꯌꯨꯝꯗꯤꯅꯦ ꯁꯨꯝꯐꯝ ꯂꯩꯔꯦ ꯀꯩꯅꯣꯝ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯑꯩꯁꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯂꯥꯛꯑꯣꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣꯁꯦ ꯂꯥꯛꯑꯣꯁꯦ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯈꯣꯡꯒꯥꯎꯗ ꯆꯠꯁꯜꯂꯕꯣ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ ꯋꯥꯡꯊꯣꯏ ꯅꯪꯅ ꯃꯔꯣ ꯑꯃ ꯕꯤꯅꯤꯁꯦ ꯋꯥꯁꯨ ꯉꯥꯡꯗꯤꯁꯤ ꯀꯩꯒꯤꯅꯣ ꯃꯥꯗꯤ ꯃꯁꯥꯒꯤꯅꯦ ꯑꯗꯨꯝ ꯉꯥꯡꯗꯕꯅꯦ ꯑꯣ ꯕꯤꯅꯤ ꯍꯣꯏ ꯌꯨꯝꯁꯦ ꯀꯥꯏꯗꯩꯅꯣ ꯀ꯭ꯋꯥ ꯀꯩꯊꯦꯜꯗꯩꯅꯦ ꯅꯪ ꯍꯦꯛ ꯊꯤꯜꯂꯛꯄꯗꯣ ꯕꯕꯥ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅꯦ ꯕꯦꯜꯁꯨ ꯇꯥꯗꯣꯔꯦ ꯑꯩꯈꯣꯏ ꯊꯣꯡꯅꯕ ꯇꯧꯔꯁꯤꯔꯣ ꯆꯠꯂꯁꯤ ꯑꯗꯣ ꯕꯤꯅꯤ ꯋꯥꯗꯣ ꯈꯔ ꯉꯥꯡꯕ ꯍꯣꯏ ꯇꯝꯃꯨꯀꯣ ꯆꯠꯁꯤ ꯁꯦꯄꯔꯤ ꯅꯥꯄꯩ ꯊꯣꯛꯈ꯭ꯔꯒꯦꯅꯦ ꯍꯥ ꯂꯦꯡꯕꯤꯔꯣ ꯐꯅꯤ ꯁꯛꯇꯥꯁꯤꯒ ꯁꯂꯥꯏꯁꯦ ꯅꯪꯕꯨ ꯈꯟꯖꯕ ꯃꯥꯜꯂꯤꯕꯤꯅꯤ ꯈꯜꯂꯝꯃꯣꯏꯗ ꯈꯜꯂꯁꯨ ꯈꯟꯗꯅꯕ ꯍꯥꯏꯗꯣꯏꯅꯦ ꯑꯁ ꯀꯩꯒꯤꯅꯣ ꯄꯥꯝꯗꯦ ꯍꯥꯏꯔꯣ ꯄꯥꯝꯕ ꯄꯥꯝꯗꯕꯒꯤ ꯋꯥ ꯅꯠꯇꯕ ꯑꯩ ꯅꯨꯄꯥꯒ ꯂꯣꯏꯅꯕꯁꯦ ꯀꯌా ꯄꯥꯝꯗꯦ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯉꯥꯎꯅꯕꯅꯤꯀꯣ ꯃꯥꯁꯦ ꯑꯩꯈꯣই ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯉꯥꯎꯅꯤꯡꯕ ꯃꯣꯏ ꯉꯥꯎꯖꯁꯅꯨ ꯑꯗꯨꯒ ꯑꯩꯗꯤ ꯅꯣꯏꯒ ꯃꯥꯟꯅꯕꯁꯨ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯀꯣꯟꯅ ꯈꯪꯉꯣ ꯕꯤꯅꯤ ꯅꯪꯁꯦ ꯌꯥꯝ ꯇꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯃꯨꯛ ꯇꯞꯆꯕ ꯅꯨꯄꯤꯁꯦ ꯑꯩ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤ ꯈꯪꯗꯦꯗ ꯃꯁꯥꯒꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯥꯁꯨ ꯐꯠꯇꯕ ꯇꯣꯏꯅꯁꯨ ꯅꯥꯒꯜꯂꯦ ꯑꯗꯨꯅ ꯂꯥꯡꯕ ꯉꯥꯎꯕꯁꯦ ꯀꯌꯥ ꯇꯧꯔꯛꯇꯦ ꯃꯃꯥ ꯕꯕꯥꯅꯁꯨ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯕꯨꯗꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯅꯣꯏ ꯕꯕꯥꯅ ꯊꯤꯜꯂꯛꯏꯅꯤꯗꯅ ꯅꯠꯇ꯭ꯔꯥ
ꯏꯃꯥ ꯏꯃꯧ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯁ ꯇꯥꯔꯣꯏꯗꯧꯅꯤ ꯊꯦꯡꯉꯀꯥꯟꯁꯤꯗꯕ ꯏꯃꯥ ꯏꯃꯧ ꯏꯃꯧ 이마디 마루 पैसा थिलुनीना चखिबन कई वालगे नथौ नते यारे फिरोनगी ओरदी मखादा इमागी कादा आयरन तौबगी लेहौबने कइनोने अइना सुबा नति इमाना सुबने अइना उरंबदुदा उरंबगी सुम हाइबने इसौ लांबसु सारी याम फावबसु साइ पिसुमसे सुम सोअगा लेबसु ngamiने अइंगोंदा खक्तने माना सुइजे अतै नुपीददि नोफे नोफे अदुम तौ लेबने अइंगोंददि नुपा पामी सिनो मादी स्कूल दा तंबा नुपी खुदिमा माना खाइदा बम थे यावरमोय हौजिकना साथीबगा सारदना किसु किबिदे कहीं नो जुते दो येंगदब मी दी येंग ले तंग मिसे मो हराव लेमदना अहिने येंगे काइना हाइमा नंबु लोइरबो लोइरे इमा अस अइगी इमौसी ओन तौकला फजाखरेदा नंग दा चौ लोइहौरबो लोइहौरबने इमा मा ए चलोगे कईनो अमसिना मतोमदा सख्रिसिना नंगा चमिनरोय हाइब्राबा इमा चटमिनरोय दाजौदी नुपा मयुमदा ओइरमनी अइना नुपी मयुमदा ओइबनिना पुनबा याररोय इहे अदुबु हाइबा वा अमदि हाइरमम थोक्त्रो ngsainabudi दाजौगा आइगा हाइनारबनी फरे फरे अदुदिने नंगसु थेंख्रनी चलुरो होय मा चलुगी चलो गारिगदो येंग थौको मसी सुसिली है आई एम ता चंगजरके खितंगना लाके हाइदेबा अइना सोमदा थबक मयामसिगा कीबो संगदे अदुगा माना केथरगा वाइ संगनगा लाइने नंगना लेसाबी अइना मौ काइदा माना यानी गया लेसाबी नंगना खरा चेंथोक चेंसिन तौद्रदि मौ अइना युमगी थबक दुबु हुंदोगा सिदा लाकद्राबा अस मौ ओइरे कानगा
ꯁꯤꯗ ꯇꯧꯅꯨꯀꯣ ꯑꯃꯁꯤꯁꯨ ꯃꯧ ꯑꯣꯏꯗꯣꯔꯦꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯑꯩꯇꯣꯟꯗꯅꯦꯕ ꯅꯣꯏꯅ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤꯁꯦ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯩꯁꯤꯅ ꯀꯩꯒꯤ? ꯃꯤꯆꯪꯒ ꯆꯪꯉꯛꯀꯅꯨꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯕꯣꯔ ꯃꯃꯥꯟꯅꯕ ꯑꯃ ꯐꯥꯔꯒ ꯉꯁꯤ ꯀꯣꯛ ꯆꯦꯟꯊꯣꯛꯈꯤꯅꯤꯀꯣ ꯅꯪꯒꯤꯗꯤ ꯑꯉꯥꯡ ꯂꯩꯗꯨꯗꯤ ꯃꯤꯒꯤ ꯕꯣꯔ ꯃꯃꯥꯟꯅꯕꯗꯣ ꯐꯥꯔꯨꯗ꯭ꯔꯁꯨ ꯌꯥꯔꯤ ꯏꯕꯦꯝꯃ. ꯍꯣꯏꯅꯦ ꯃꯥꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯩ ꯍꯔꯥꯎꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯇꯣꯝꯇ ꯉꯥꯏꯔꯦ ꯕꯤꯕꯨꯂꯥ ꯁꯨꯏꯁꯦ ꯑꯩꯁꯨ ꯂꯩꯁꯜꯂꯨꯈꯤꯒꯦꯀꯣ ꯕꯥꯏ ꯃꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯤꯅꯤꯀꯣ ꯃꯁꯦ. ꯀꯦꯕꯗꯤ ꯐꯖꯅ ꯀꯦꯔꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯊꯝꯂꯤꯕ ꯑꯋꯥꯕꯗꯨꯗꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯅ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯦ. ꯀꯩꯗꯧꯔꯒꯦ ꯅꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯦ. ꯁꯂꯥꯏꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ? ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯁꯨ? ꯑꯩꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯄꯪꯉꯨꯕꯒꯤ ꯋꯥꯖꯕꯅꯤ. ꯈꯪꯗꯦꯗ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯧꯖꯤꯛꯐꯥꯎ. ꯑꯩꯕꯨ ꯉꯥꯛꯄꯤꯗ꯭ꯔꯤ. ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯇꯠꯇꯅ ꯍꯥꯏ. ꯐꯔꯦꯁꯦ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯅꯪ ꯎꯔꯒꯅꯦ ꯑꯩ ꯄꯪꯀꯞꯇ ꯀꯞꯅꯤꯡꯉꯤ. ꯁꯨꯝ ꯀꯥꯟꯗꯗꯤ ꯇꯅꯨꯅ ꯌꯥꯝ ꯐꯩ. ꯃꯥ ꯂꯩꯔꯗꯤꯅꯦ ꯑꯩ ꯀꯞꯇꯧꯕ ꯐꯥꯎꯕ ꯇꯟꯕꯅꯤ. ꯃꯥ ꯍꯥꯏꯔꯦꯗꯅ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯕꯩ ꯋꯥ ꯍꯥꯏꯅꯔꯤꯅꯣꯕ? ꯅꯤꯡꯊꯧꯒ ꯅꯪꯒꯁꯤꯅ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯑꯝꯇ ꯈꯪꯍꯧꯗꯦ. ꯅꯍꯥꯟꯋꯥꯏ ꯁ꯭ꯀꯨꯜꯗꯗꯤ ꯅꯕꯥꯅꯤꯕꯨ ꯅꯣꯡꯇ ꯀꯧꯅ ꯉꯥꯡꯅꯈꯤꯕꯁꯨ ꯇꯧꯈꯤꯗꯦ. ꯅꯣꯏꯗ ꯂꯣꯠꯂꯦꯅ ꯁꯥꯎꯅꯨꯀꯣ. ꯍꯥꯏꯕ ꯏꯀꯥꯏ ꯇꯧꯕꯅꯤ. ꯀ꯭ꯂꯥꯁ 11-12 ꯑꯗꯥꯏꯗꯒꯤꯗꯤꯅꯦ ꯑꯗꯨꯝ ꯅꯨꯡꯁꯤꯒꯦ ꯇꯧꯕ. ꯑꯗꯨꯒ ꯀꯣꯂꯦꯖ ꯀꯥꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯕ. ꯌꯥꯝ ꯍꯩꯅ ꯂꯣꯠꯂꯦꯗ. ꯊꯃꯣꯏ ꯑꯅꯤꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒ ꯌꯧꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯀꯣ. ꯌꯥꯝ ꯏꯃꯣ ꯑꯣꯏꯔꯛꯀꯅꯨꯀꯣ. ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤꯖꯥꯅꯤ. ꯇꯣꯛꯑꯁꯦ ꯌꯥꯔꯦ. ꯄꯣꯠꯂꯣꯏ ꯁꯦꯠꯅꯕꯅꯦ ꯉꯥꯏꯅꯔꯝꯃꯅꯤ. ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ. ꯅꯨꯄꯤ ꯕꯣꯔ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯉꯥꯟꯗꯣ ꯈꯨꯐꯖꯃ ꯑꯗꯣ ꯅꯪ ꯄꯄ ꯊꯨꯅ ꯂꯣꯏꯁꯜꯂꯛꯑꯣꯕ ꯑꯩꯅꯦ ꯑꯉꯥꯟ ꯑꯝꯇ ꯌꯦꯡꯉꯨꯒꯦꯕ ꯀꯣ. ꯅꯨꯄꯤꯁꯦ ꯃꯧ ꯑꯣꯏꯔꯒꯅ ꯐꯖꯕ ꯍꯦꯟꯒꯠꯂꯦꯁꯦ ꯆꯨꯝꯖꯥꯠꯅꯤ. ꯑꯁ ꯑꯩꯒꯤ ꯑꯣꯏꯍꯧꯗꯕꯁꯦ ꯆꯥꯛꯏꯗ. ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯀꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯁꯦ. ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ. ꯍꯣꯏ ꯑꯩꯉꯣꯟꯗ ꯄꯤꯔꯣꯗꯅ ꯁꯦ. ꯍꯣꯏ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯕꯅꯦ. ꯀꯩꯕꯨꯅꯣ? ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯕꯅꯦ.
ꯍꯟꯈ꯭ꯔꯖꯥꯠꯂꯅꯦ ꯑꯩꯅꯁꯨ ꯎꯍꯧꯗꯦ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯤꯖꯥꯠꯅꯣ ꯑꯣꯟꯊꯣꯛ ꯊꯨꯅꯗꯤ ꯆꯠꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯏꯊꯤ ꯊꯤꯔꯦ ꯅꯪꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯤꯅꯦ ꯂꯥꯛꯑꯣ ꯃꯤ ꯂꯣꯏ ꯁꯨꯍꯧꯔꯦ ꯂꯥꯛꯑꯣ ꯄ꯭ꯔꯤꯌꯣ ꯍꯣꯏ ꯃꯣꯏ ꯑꯇꯩ ꯑꯇꯩ ꯂꯣꯏ ꯂꯩꯍꯧꯔꯕ ꯉꯁꯥꯏ ꯂꯣꯏ ꯂꯩꯍꯧꯔꯦ ꯔꯥꯎꯟ ꯑꯃꯐꯥꯎ ꯍꯧꯔꯝꯃꯅꯤ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯉꯁꯥꯏ ꯁꯣꯝꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯣꯏ ꯍꯟꯅꯈ꯭ꯔꯕ ꯃꯔꯤ ꯃꯇꯥ ꯈꯛ ꯉꯥꯏꯔꯝꯃꯅꯤ ꯀꯩꯗꯧꯔꯛꯀꯦ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯗꯨꯕꯨ ꯁꯤꯔꯣ ꯑꯣꯔꯤꯖꯤꯅꯦꯜꯅꯤꯌꯦ ꯏꯇꯥꯎ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯨꯕ ꯄꯦꯁꯦꯟ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯤꯇꯪ ꯍꯟꯖꯔꯝꯒꯦ ꯏꯇꯥꯎ ꯆꯠꯄꯤꯔꯨꯔꯣ ꯏꯇꯥꯎꯒꯤꯗꯨꯁꯨ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯁꯂꯥꯏ ꯋꯥꯡꯊꯣꯏ ꯑꯩ ꯈꯤꯇꯪ ꯍꯥꯜꯂꯝꯃꯒꯦ ꯌꯥꯏꯐꯔꯤ ꯗꯥꯛꯇꯔ ꯑꯉꯥꯡꯅ ꯌꯥꯏꯐꯔꯤ ꯆꯠꯂꯦꯀꯣ ꯁꯂꯥꯏ ꯐꯔꯦ ꯆꯠꯂꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯤ ꯁꯨꯝ ꯄꯥꯏꯁꯤꯜꯂꯦ ꯇꯧꯉꯝꯕꯤ ꯊꯣꯜꯂꯤꯗꯣ ꯃꯇꯤꯛ ꯆꯞ ꯆꯥꯕꯅꯤ ꯍꯧꯔꯛꯑꯦꯅꯦ ꯑꯩꯁꯦ ꯃꯥꯅ ꯊꯥꯏꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯤ ꯃꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛꯇꯣꯛꯑꯣꯗꯅ ꯍꯧꯔꯛꯑꯦꯅꯦ ꯃꯥꯕꯨ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯁ꯭ꯀꯨꯜꯗꯨꯗ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯑꯃ ꯈꯟꯕ ꯌꯥꯏꯑꯕ ꯁꯂꯥꯏ ꯉꯥꯟꯕ ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯝꯗꯅ ꯂꯩꯁꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯀꯥꯟꯗꯦꯕꯣ ꯄꯥꯝꯗꯕ ꯅꯨꯄꯤꯁꯤꯗꯤꯕꯣ ꯂꯧꯕ ꯍꯧꯗꯦꯕꯣ ꯇꯥꯟꯊꯣꯛꯈꯣꯏꯕꯣ ꯗꯥꯏꯚꯣꯔꯁ ꯇꯧꯊꯣꯛꯈꯣ ꯊꯛꯄ ꯑꯃ ꯈꯪꯉꯔꯣꯏꯗꯕꯅꯤ ꯁꯤꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯑꯄꯥꯝ ꯈꯜꯂꯒꯅꯦ ꯇꯥ ꯐꯥꯔ ꯂꯧꯒꯗꯕꯅꯤ ꯀꯔꯤꯕ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯤꯒꯤ ꯅꯨꯄꯤꯁꯤ ꯅꯪ ꯑꯃꯨꯛ ꯂꯧꯒꯦ ꯁꯤꯅꯤꯅꯦ ꯀꯩꯅꯣ ꯃꯥꯅꯤꯅꯦ ꯊꯕꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯃꯥꯁꯦ ꯊꯥꯏꯅꯗꯩ ꯄꯥꯝꯃꯛꯏꯃꯤꯅꯦ ꯃꯁꯦ ꯁꯣꯏꯔꯣꯏꯁꯦ ꯑꯗꯣ ꯃꯇꯥꯡ ꯑꯃ ꯏꯆꯥꯎ ꯆꯥꯍꯧꯗꯗꯅ ꯍꯥꯏꯍꯧꯗꯕꯩ ꯋꯥꯅꯤꯅꯦ ꯑꯗꯣ ꯍꯥꯏꯒꯨꯝꯅ ꯏꯇꯥꯎꯁꯂꯥꯏ 이반이 땅카이 예나르지드라 नत्रगने इताओ 이반이 왜 예나르지 않으러 하이디 살라이너주 밤비담니나 마사 소음 너무 많대 봐 에이 아이나 탁바 닝타우나 ngauba ꯏꯇꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡꯁꯤ ꯂꯣꯏ ꯂꯩꯍꯧꯔꯦ ꯆꯥꯛ ꯆꯥꯅꯕ ꯂꯦꯡꯖꯜꯂꯁꯦ ꯃꯇꯥꯎ ꯃꯌꯥꯝ ꯁꯂꯥꯏ ꯍꯧꯒꯠꯂꯁꯤ ꯂꯥꯛꯑꯣ haugalake nome ꯍꯣꯏ ꯏꯇꯥꯎ ꯂꯣꯏꯁꯟꯖꯔꯛꯑꯒꯦ laoy ꯇꯝ ꯍꯧꯒꯠꯄꯤꯌꯨꯀꯣ ꯃꯁꯤ ꯐꯖꯔꯦ ꯐꯖꯔꯦ ꯃꯄꯥꯟ ꯉꯥꯛꯇꯪ ꯊꯣꯛꯏꯉꯩꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯐꯝꯅ ꯂꯩꯔꯝꯕꯣꯏꯔꯦ ꯑꯁ ꯋꯥꯈꯜ ꯇꯥꯅ ꯑꯝꯇ ꯆꯥꯒꯦꯁꯤ ꯏꯇꯥꯎ ꯅꯤꯡꯁꯤꯡꯗꯨꯕꯨ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯆꯠꯇꯗꯤ ꯑꯝꯇꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏ ꯌꯥꯏꯗꯅ hoine ꯐꯪꯗ꯭ꯔꯦꯅꯦ ꯏꯇꯥꯎ jingning lainine masak to ngasai dia marang tawdu yeng ma pelo de ba ꯏꯟꯖꯥꯡ ꯑꯁꯤ ꯃꯥꯅ ꯍꯥꯞꯄꯒ ꯊꯧꯒꯟ ꯇꯧꯕꯤꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ
ꯑꯃꯨꯛꯀꯁꯨ ꯍꯧꯔꯛꯑꯦꯅꯦ ꯍꯥꯎꯁꯨ ꯍꯥꯎꯔꯅꯤ ꯐꯖꯈ꯭ꯔꯕ ꯃꯁꯛꯇꯨꯗ ꯌꯦꯡ ꯆꯥꯔꯗꯤ ꯁꯣꯏꯔꯣꯏꯁꯦ ꯉꯁꯤ ꯀꯩꯅꯣ ꯃꯣꯏ ꯍꯥꯏꯅꯤꯡꯁꯤꯕꯣ ꯁꯂꯥꯏꯁꯨ ꯂꯩꯔꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯇ꯭ꯔꯣ ꯃꯣꯏꯁꯤꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯤꯡꯁꯤꯡ ꯑꯣꯏꯖꯥꯠꯂꯣ ꯑꯇꯣꯞꯄ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯅꯤꯡꯁꯤꯡꯅꯤ ꯅꯤꯡꯁꯤꯡ ꯌꯦꯟꯕꯤ ꯋꯥꯔꯤꯁꯤꯗꯅꯦ ꯅꯤꯡꯁꯤꯡ ꯑꯅꯤ ꯁꯨꯗꯦ ꯍꯦꯔꯣꯗꯤ ꯁꯥꯕ ꯍꯦꯔꯣꯗꯤ ꯃꯥꯟꯗꯕꯁꯤꯅꯅꯦ ꯌꯥꯕꯗꯨꯅ ꯑꯗꯨꯅ ꯍꯥꯏꯔꯤꯅꯤ ꯃꯤꯅ ꯂꯝ ꯈꯣꯞꯆꯜꯂꯛꯏꯁꯦ ꯀꯨꯝꯃ ꯌꯦꯡꯉꯨ ꯑꯗꯨꯗ ꯑꯩ ꯃꯑꯣꯡ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯝꯕ ꯁꯥꯕꯅꯣꯅꯅꯦ ꯌꯦꯡꯁꯨ ꯇꯨꯃꯤꯜꯂꯣ ꯌꯦꯡꯉꯨ ꯅꯪ ꯋꯥꯡꯒꯅꯨ ꯁꯂꯥꯏ ꯅꯤꯡꯁꯤꯡꯗꯣ ꯅꯪꯅꯁꯨ ꯄꯥꯝꯗꯦꯗꯥꯏꯅꯦ ꯍꯧꯔꯦ ꯑꯗꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯔꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏ ꯌꯥꯏꯗꯅ ꯍꯥꯏꯗꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤ나 ꯕꯤꯠꯇꯤ ꯂꯩꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯟꯅꯔꯒ ꯂꯩꯃꯤꯟꯅꯔꯒꯦꯕ ꯅꯤꯡꯁꯤꯡꯗꯣꯛꯄꯤꯔꯣ ꯑꯩꯉꯣꯟꯗ ꯅꯪꯒꯤꯁꯨ ꯀ꯭ꯔꯣꯁ ꯑꯣꯏꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯄꯤꯒꯦꯗ ꯑꯗꯨ ꯅꯪꯅꯁꯨ ꯄꯥꯝꯃꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯦꯛ ꯋꯥꯏꯖꯧꯗ ꯃꯆꯨ ꯃꯌꯥꯗꯣ ꯅꯪꯁꯨ ꯁꯨꯝ ꯐꯪꯖꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯏꯇꯥꯎ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯅ ꯀꯩꯗꯧꯋꯦꯕ ꯅꯪ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯀꯩꯗꯧꯋꯦꯕꯣ ꯆꯩꯅ ꯀꯩꯗꯧꯋꯦꯕ ꯉꯥꯏꯈꯣꯏ ꯁꯂꯥꯏ Salai. Salai. Nãy cái nên dân. Đây là ngay người. Nên này. Này. Nãy cái nó này giờ đi rồi. Nó mít cái tao ra nãy cái. Hey, này không kìa. Hey, ai. Ai chùa gì. Ai chùa.